Pakistan Lan Laothoktuna Kabulda bom Thadabada Meeoi Chamaga Kuntra Humdoi Shire. Afghanistan amasung Pakistan ki ngamkhai paring da khut thokna bagi chang hengalakpaga loinana Islamabad na Afghan Taliban government ki mathakta Lan Laothokhre. Pakistan Kabul lamadi Kandahar yauna Afghanistan ki maruoiba city kharada nongthaktagi bom thadabada Afghan gi lanmi chamaga kuntra humdoi sire haina claim tawkhe. Amaromda Kabul nasu Pakistan gi lanmi yangkhai manga hatpa ngamle haina phongdokhe. Nauno oidagli phiba masigi matangda Pakistan ki Defense Minister Khwaja Asif na X ta thagalakpa warol amada haikhe. Afghanistan ki mayokta Operation Gazab Hill Haq chathaduna Afghan fighter kaya marum hatpa ngamle. Yumlon na balaibak ani ki marakta khut thongna rakhraba matungda Russia amadi Iran na nakal ani wari sanaraga athuba matamda lan leban naba thaurang lakhutkani haina taksilakre. Tangai fadravadi Afghanistan amasung Pakistan ki marakta wari sananaba thaurang tawrakpada maruoiba thaudang launaba sem sare haina Iran ki Foreign Minister Said Abbas Araghchi na phongdokhe. Islam laining chatpa miyoi singi yamna maruoiba Ramzan matamda Afghanistan amasung Pakistan na lan gi phirep lauraglibasi khwaidagi laibak thibani haire. Delhigi Hannagi CM Kejriwal amadi Sisodia liquor policy Scamda Maral Leite Haina Courtna Thadokhre. Delhigi Chief Minister Wairamba Arvind Kejriwal amadi Hannagi Deputy CM Manish Sisodia liquor policy Scamda Maral Leite Haina Delhigi Rouse Avenue Courtna Thadokhre. Excise policy semduna thabak to onthokpagi matangda lautunabagi thabak amata chathakide haina Courtna phongdokhe. CBI na di City Court ki wayel adugi mayokta High Court ta appeal tawragani haina phongdokhe. CBI gi yamna ningba kainingai oiba thawong ama oina tongan ba CBI gi official sing na chathagiba thawong sing mayek sengna khangba ngamnanaba departmental inquiry ama chathalagani haina Courtna phongdokhe. Liquor policy scam ga mari lainana CBI na laukhalakpa case amana maram oiraga Aam Aadmi Party AAP gi lusingba Kejriwal amadi mahakaloina basingbu yamna chauna khudong chadaba mayok na hankhe. Kumja lising ani kunmathoi kunithoi da AAP laingak na semkhiba liquor policy amagi matangda CBI na case laukhatuna Kejriwal yauna AAP gi luchingba kaya marum pharaga jail da namsinkhe. Wathok asina maram oiraga assembly election da AAP maithiba nangkhibane. Court ki wayel tarba matungda Kejriwal na chumbadi matam koina lotsinduna thamba yade haina phongdokhe.